United Maite Pangal Committee na silaga jati punamak laimina riba aduga sales of mayam kauraga nungsibagi punbagi chaleng ama sinbase yamna phaba konthangni haina khoi hanbada laujai mase yamna thakaningai ni aduga lairiba sales of aduga totopa community mayamna so sigumba akhoi konthang se seda saruk yabiraga aduga magi akhoi community sing so sigumba thabak se akhoi lakado matamda lokhat piradi akhoi nungsinaba unity haibado haina muk akhoi pangal kangkhagani laibang amgani Manipur se akhoi phajana semse hairadi number 1 da nungsinaba ama changi aduga unity haibase akhoi laitaba suya yaroi unity laitarade akhoi Manipur phajaba leba ama sengkapati sungang amoi aduna hana akhoi punba haibase mase mathau tai punba se karmaina pungra haibado khoi lairiba leader mayamna thaba toba changi pukcheng sengba thauna leiba kalthokpa akhoi gi michan minai khaidaba hanthana lona daba jati apikpa oigera achaupa group oigera punamakta akhoi amata oina chatpa yaba ngamna ningai gi lambi do akhoi semba tai aduna aina he panbado akhoi inclusive haibase kodongaina su kauba yade aduna thabak any ama tawbada police ama plan tawbada inclusive oiba potu da akhoi lepa tarade sai akhoi gi nuaina daba ama pen daba mayam sidi leiraroi mangani aduna hojik Manipur sidi akhoi mase hojik ti kari haisara haiba kanda matam sangna changani mayamna khangrabani thokliba tawriba punamak se punamak adu haukiba akhoi leadership lawba singna madugi future of Manipur aduga future shaping aduda thabak kok thadaraga thabak tawdabagi akhoi madugi tasa adu ngase akhoi phangbani adu akhoi soigre habse khange mayamna hoji lairiba phifam se pamdare yadre habse khange mapandagi changlapa khara sina akhoi da sum karinoma samjet ama thajalaga saru hunlaga akhoi bu chikhanbagi mongda ngasagi mamangi tawrakliba moigi wave moigi policy du ngasi akhoi marakta thokpani heba adu erdi thokre je khanglade hoji lairiba leader sing akhoi mayam yauraga akhoi kari tawpham thokpra haibadu da mai onsan ga dabane maduna madugi mamai onsan laga maduda brainstorming tawraga lebak future gi kaningai hona dadana hoji akhoi gi marakta mi kharana politics amu tawnaraga akhoi masengi marakta lawyebisina kwaidigi masina akhoi da hoji laibak thibane heba aduna chakhibidu chakre haukibidu haukre soikibidu kadaida soi akhoi di khangne akhoi di khangba ngame aduga akhoi gi leader sing na madu khangba ngamdabra haibadu question chawna layeba aduna hojik Manipur se big level lepakni population yambasunate akhoi nungsi chanana amata oina inclusive oiba policy thoughta akhoina roadmap ama semba kanda de soidana akhoi mai pakpa ngamgani karisu akhoina yengba kanda phajaba leadership government phajaba thamla kanda Manipur se da karimata problem leiningai leite agi wakhanda ko aduna sumaina ngasi maitei pangal singna sillaga mayam pullaga akhoi nungsina bagi punbagi wakhalomda sinlangni base masi yamna phajai haina lowe adu masimak tawgadabni asi community lairiba topa se so mayamna so sumaina mathang tangkat naina semla kanda akhoi wakhalom se phap tamina ba hana ma changi adu wakhalom do hana phap tamina raga punna chapagi plan du tawba muhutta akhoi je amaga hunabagi potu da heta challeba aduna akhoi da chawba ama soigibani haibase aduna hojik matam thengdri matam lairingai da akhoi phajana semba yaningai gi potu da akhoi hojik kok phajana thadaraga thabak tawrase haibase ai ngasi gi ai maike des main thamjani thank you yam tiam lam tanga akhoi punjana bu hona matam de akhoi masen mai ga onjana ga phamina ba jam mathok tai adu thugai na bu hona ko matam de social media da ni khangde amada ni khangde mayum de gi tum na phamung da leina kamen ma cham phatlong piraga mi em da wa akan ma phatlong hair kan da thugai na ba sin ba ji maram ma to hele aduna akhoi punjana bu hona matam de effort yam thada bam change aduga thugai na bu hona yum yam sing de tallaga ju phamung da leina kobi khar lenga thugai na bu hona rei ba sida aduna inkhala iba na ha jing da ozai ge ba kitang tentak ko wahin tanga tham yam chumba wafamni wahini question ni aduga yam maru oibasu oye hoji kanse aduna social media se phai adu phajana sichina gadabani adum social media se phatana sichina ba oiradi lebak thukai bado mahak yauri bani aduna phajana constructive way da akhoi sichina se aduna maram chada ba mafam maram khangda ba aduga maram phajana thito khangdringe da hatta social media da ama tawba khopa isidi thabak leitadana maduda tawba kumna oiba aduna hoji naha singdi akhoi haining badi lairik phajana tamsi aduga mai simpham phajana mafam da thabak tawsi aduga akhoi gi ahal amal singda su phajana ikai khunaba utsi aduga lebak se semkat se hairade hoji Manipur leiriba mong se phajadre akhoi sem se hairade hoji leiriba youth naha singi khutta lei hayeng Manipur afaba hayang ma oihan ge se ngasi leiriba youth singi thodang chauna lei aduna afaba wakhalonda criticize tawbiyo kaide
constructive da positive da criticize to bio kaide adu karem thainaraga mi bu usi thawaidaba tawraga mi khana channaninga provoke tawba oidaba padaba community amada dum paida haiba mi nang libidu karino aiba hana analysis tawdaba wahai du da pick up tawraga dum pora tawba mayam comment akhoi thene adumba mi du di asai moina chokhatabra hairaga hena aduna chokhataba oire maduna su leibaki akaibada achauba ama khulai ma we aduna aidi hana sum hai sigumba social media da sijina ba haitaba miwai singdu di topi gnu aduga government su control tobio haibase aidi hana de haijabane aduna akhoi ngasi gi youth singda khoina haining badi akhoi gi focus se karino nangi focus to nangi ambition do nangi vision do nangi future plan do ngasai whatsapp ta facebook ta social media da oidaba padaba matamanglaga tawbaduna madura nangi future do no khoi future de akhoi na tawdo karino aduna mi amama youth amama na contribute article oirasu kari oirasu suggestion oirasu afaba contribution do pigadabani tawdabani madu leibang amdarade ma youth amagi matik chade nang hayeng leader amasu mapung pharoi aduna mapung phange manipur to akhoi ge mathangda akhoi semkat se arade ngasi gi youth singna achauba role ama law daba yaroi law ba tai habase aigi sumaina thamjani